Awaba Thokliba Asida Leingak na Athuba Matamda Mityeng Changbinaba Mik na LEINGAKKI PUKNING CHINGSINLAKLI Mapanda Lairiba Manipuri Singilup ama oiriba Manipuri in Kolkata Mik na Manipurda flight chathok chasin tawbada phibam choksilakliba asigi matangda India Leingak Manipur Leingak amadi Aviation Authority singda Athubada Mityeng Changbinaba chirolama thokre Mik na phongdorakpagi matung ina mahairoi sing ana layengba chatpa mioi sing professional sing amasung imung manunggi mioi kayagidamak khwaidagi maru oiba lambi ama oiriba Kolkata Imphal sector da June ama kumjali sikaniga kuntaruktagi flight ki service yamna hanthare mamang da Indigo Air India amasung Alliance Air na nongmoda flight mari chelamba lambi asida haujiki oina nongmoda Indigo gi flight ama amasung chayol da anira khakta chenba Alliance Air gi flight ama khakta hanthare flight ki masing hantharappana maram oiraga ticket pumnamak book tawkhraba amadi flight ki mamali yamna kakhalakpana maram oiraga Megi lising aniga kulhum doidagi Manipurda thoklakliba muknaba sigi matungda flight khaktada tathok chasin tawrakpana passenger singda chawna awaba nanghale maramaduna Mikna Ministry of Civil Aviation da mamangda leiramba flight ki masing adu amuk hanna thamnaba Manipur Leingak na India Leingak ta wafam asi khana nainanaba pukhatnaba amasung Directorate General of Civil Aviation DGCA da flight ki mamal tangkhalakpa amasung airline gi ticket ki thabak toramba singi matangda thabak thorom singi matangda Thizin humjin anaba haizakre Manipur gi miyam gi dabak mamal hongba amasung thajaba yaba air connectivity ama leiba si yamna maru oi haina Mikna palladuna miyam gi chathok chasin gi khudong chanaba amasung yaifanaba authority singna Athuba Matamda lokhat payaba khongthang sing lokhatnaba haizakre Matamda anir chapane ado moiso Kolkata cancel tawre aduga Kolkata gi sectors hai Kolkata to Imphal se flight ahum pai ramane ado hujik Indigo am pai ne ado airlines anir Matamda pai bene ba ado sisu cancel tawre aduga Indigo su kidam leire price am heavy price hoiga even Kolkata to Delhi to Imphal se da head up 100 gre ba paisa se aw yam hengat kre aduga akoi gi Manipurda leiba mayam sigi flight na di atopa minsu leitamene aduna sida akoina aviation gi minister amaso akoi CM of Manipurda asigi potse kitang akoi yengbirak na ba aduga masigi akoi flight che henglang na ba Indigo ja cancel to thokre mayam ko even Indian Express pai aduna masi se tawna wa phina si nasi gi oina akoi pung khaina lakpane hujik se pung ken tare ko 11 ka 11:25 adu ji cancel to na ire ado mathangi se rules na mo kedada mathangi Sunday ro lakpa nada refund to bai lai re ada hayengi ticket ka ke hai ka sulpa lising Kolkata to Imphal se normally 4,000 lai base 16 to 18,000 lai kreba aduna sama kanda 20,000 lai ba ado adigi angang moi ka su hapta ma Kolkata da hold over lai si ko se am issue hum thoe aduna masi ongtang yingsanminaba ai haizade